Manipur News.channel gi maikei dagi miyang yophamda marui pausing pizari. Ngasi Burma gi Taejang khunda PLA, MPA, ULAPS amasung NNCN gi Apunba Lanmeeda KNA kut kana thona kre hairi aso apan yaramba ya haina thajanari. But chane habagi maralda Assam da matei manao Hingna mei Tharaga Assam gi Karbi Anglong district da but chana bada yawani haiba matei manao mi kupu amana Hingna mei Tharaga haina police ngasi pungtokre. Thodo odongarang midang Haragon area da leba number 1 Biliguri Munda Kung the Tokibani. Mi Kupu Aduna, a Tobo Classing Pai the Matemina Adu Mayum Puchanki, Madagi Matunda, Makoy Yum Adu the May Taki, Amasu Matemina, the May Sapa the Yakre Hana Mahang Haiki. Zasing Aduna Lake the Matemina, the But Pes and a bit about Tawi, Amasu Maduna Maram, where I go with the Palm the Botodo, Yatoko Lake, Hina Moral Siva, Aponka Anaki, Hina official Aduna Haiki, Lake the Matemina Adu, Garbi Birora, Amasung Mira Birorani. Chenia Police amasung Civil Administration gi official sing thodo thokum da lagduna mada senreba sing phana na thabula kotba hokre hairi wafam asi oidaba thajaga da wafam amani tonga santokpudagi miyamna thajana wafam kya lei haina so official dun haiki January thadi Yasul Kendra ana usem amla lagani MLA Rameshwar Yasul Kendra gi MLA gi working committee gi kind of foundation de gi thorong asi Brahmapur Bagapati lekai da leiba Yasul club da pangthokre thoramud da sur ga kiba Kerau Kendra gi MLA Lorem Lamesona January thada Yasul Kendra gi ana usem amla lagani haina pungtokre mar makata na haiki da MLA sinachu Manipur Legislative Assembly gi speaker Thausom Setrabada da support toribasi Manipur gi waraba matam asida tholiba thodo asida issue mayam amagi manungda haiba yaba yada mayam amalei Kidrikau Kendra MLA Nural Hussain Susanpur Kangpo Pichatuna Manipuri Santi Lana Mateng Kya Pangkhre Manipur Leiba CSO Chhatra Sangstan Mayamna Toribasi Dabi Asi Sangtai Naribasi Yasul Kendra gi Imai Bel Singh Ka Hena Urangodaba Mande Maramdi Kendra Sigi Mayamna Lak MLA Sida AAG Lakai Sakhonana Honabada Lakuni Manipur go Eba Tangkakta Apunba gi Oiba Asobo Thaba Ama Speaker So Oiba Yasul Kendra gi MLA Asina Torib Madupuna Leminary MLA Singh Tanaraga Tokibana suspend the lady by MLA Singh Asina Kangi. Yasul Kendra Masak Tokumia Asi lady Hojiksu Wang Ngang the Bamanba Atumba labor Asina Manipur gets over issue Mayamda speaker Asina Todang Lori. Equi labor Mayamar Asidagi Tadaba Todang Lori MLA Mayam suspend labor speaker Oiva Tozom Setrabadagi PR government Asiga Aruba Tabuk Torom Singh Tanabada Sarukari Masagi Oizabat Tidanamiangi Tabuk Tobung Badugumna Lusinga Amale Leraba Matamda Yasul Kendra Kuk Natana Manipur Sakopang Purakani Speaker Mareba Musizariba Mahana Honariba Prazamiam Yaparabang Altani Sigum leader Si Mayam Matam Sana Mateng Panglaga Tungi Seba Tobung Amana Honaminasi Ano Wasarka Amasamada Masak Topo Manipur Lusingama Oinana Mayamna Aina Pamba Shoda Tony View Haina Sumhana Makata Pungtoki Lakibasay solution kuntaruk fawo India macasing bisa yaudana Malaysia da koi besat bayargani Hatkhre. Lakibasay solution kuntaruk fawo India macasing na bisa yaudana Malaysia da koi besat bayargani Hatkhre hairi. Malaysia da bisa yaudana makoi gilebak ta koi besat lakpagi ayaba piralibasay tourism sector amuke hena sakon anamat thorang lakpo polisi amani thorang asi Malaysia da hoki pachai solution kulum doi dagi pakat pa horkibani India macasing na karigum Malaysia da saning labadi sumna dagi passport nomi kuntrani gi manungda hankiba nomi manungda yamdrabada dollar Yang keras togodabani amasung bank statement amadi credit card ulaga adumak yagani hairi adubu bisa yautana Malaysia da lakpagi ayawa piriba asi somnatagi lam koiba lakpa singini ati atopa thabak thorom singidi tangai phadana bisa adumak logodabani haina report sin makhatari Namit Marbumi Mei Makokta Sanana Pikthalaba Sahi Songa Helaba Ariba Jahaj Amalayambadagi Punamak Nakre Namibia da leba Namit Marbumi Mei Makokta Sana Kaltana Pikthalaba Sahi Yankai Helaba Ariba Jahaj Amalayambadagi Miyamna Nakre report sigi matung ina Afrika gi Namibia gi manung chana leba Namit Marbumi Mei da Samudra da legadaba Jahaj matokram lem lebano haina angakpa puna kibani Jahaj aje kumja solution ni panda diamond gi mine thibada thengnar kibani Scientists na thigalubada Jahaj asi 1900 suba century matamda samudra lukiba bomb gens koba Jahaj amani haina khamang kibani Jahaj asi sarana sana gi senyek 2002 rom silver gi senyek amadi pitrai gi senyek kilo kaya yarambada natana samu gi mayasing atang wakal gi potlong kaya su yarambasu thenaki Jahaj adada tongki mingai chani gi mami amata udabana maram oiraga amukazu hen angakpa ama oina longar kibani hairi Ngarang nung tilpung mari muk tawa do aida jeribamdagi Lanjelakna huzik Naurem Thong Kulen Lekaida Rain Amada Leba Imung Amada Pikliba Say Amagi Angang Ama Pumungda Hiptuna Laingaida Nongmei Maru Tasalapudagi Makokta Tina Sokle Hairi Chainagi Minai Mapungpan Oikara Pakistan Masagi Nupi Pawa Kanbang Amdre Chainagi Minai Mapungpan Oikara Pakistan Leba Asigi Nupi Shingi Kai Konawa Pawa Kanbang Amdre Haina report Amana Pungturali
Report sing matungin Pakistan China gi loan gi senphom na kwang koikhre masina maram oiraga Pakistan da leiriba China macha sing Pakistan macha sing usit thoidaba kaktana tana leba sigi nupi singda phawba karem ko thaina ba madi ikai pi bi thabak lepalitana chatharakre China macha sing aduna leba sigi nupi singda chathariba thong sing ajugi mayokta Pakistan gi nupa amatana lepangam khidre antakta China macha mana Pakistan gi burkha setana lakun nupi amada thaknana ba surup pibagi thawong ama social media da viral oirakre Antakta China macha mana Pakistan gi burkha setuna lakun nupi amada thaknana ba surup pibagi thawong social media da viral oirakre China macha gi thawong adu social media gi user sing mai hona makai sauna kre China macha sing Pakistan chathariba thawong sing adu ubada leba asigi misam yamna kham thengna sabulena government thon bani haina maral sikre Hauzi pawe ne marui pawe je mata aslajere makhata ba de kidamak me ampuna ngamina selo ne channel asim nung sibidna